Muktada, Mayamutara Muxari, Loina Senel Sina, Nasi Tagasagariba, video se, I have like Amagating Luxaraga Tagasage, Metayum Sarolgi, like Amadagi, Hana Tenazabakara, Quagi, Metegi, Inkhol, Inkhol Lairiba, quite like Neribum Sara, Lairembi Inkhol, Sing matangda, Apapatagi Matangi, Inkhol Mo Mato, Inkhol Kudam Zang the Maitare, Adugumba, Adugi Matangda, Hana like Sidagi, Kara Kotsaraga, Mayam Kudol, Tamgeto Javani, Massimayam the Kanagani Kalagato Javani. Aduga aigi channel asigi ngasi videos hawdrikanda ai mayamda wafam amtang thamjage madudi aigi channel sida thagalabe video singja masi mayamga khwai mayamga di aigi videos kitang tongan bani maram de in hajaribja ayang thagaliba video singja masi mari yena ba yaba aduga laidana aduga kayam oi aduna ain hajaning ba habitare social media Facebook ta aigi video khara sum mayam sum thagat po thingni PS Karana some Tagat Patene, how to hide Busida, I see the YouTube to Tagat Sabusida, the Mina Kamen Piragasu, any control to Wadungamze. Aduga Karigumba, Facebook, Mayamla, Mi Karana Abotok, by Yauragadi, Moduda, Kamin Pirapuda, Karim Katana man, because I am something Avatari. I have so Facebook, I use Pasano by J. Aduda, I have some tenor from me some share talk was your way. Marks the Kamindi am the Karim Katana man, Mayama Pibiawe, Madumo Quigi, Tagaliba PSK, and Min Singina, Wakando, Ganta Biragadi, had minor coming Piropushing do Kitan control to Biragadi Pagadabani. Adumokinataba, Ayana Tagalibishing the Sodom, Mayam the Kanagada Messias Pibiaba, Tumak to Oivani. Adubo Manipur High City, Tom Bamnido, Mazidi, Aquigi, Akangai Mayam Oivanido, Aduna, Kamin the Matomang the Mayam Pibiauri. Aigi video khara main thagalakpa mayam thagalakpa thengnei ado handakse aduguma mayam leibunina akhoi manipur di leiriba sinino mayam je Facebook paiba social media pairib sing jamase wakhal tadaba khara amadum yawe mayam makta mayam afaba mayam leitaba nate adugo sida karim gathana man kaya amasum yauriba akhoi manipur gi tawamba ma haitare aduda aduguma khara sum thengnabada ikitang nuaitaba phawe aduna adumaina PS ta thagat pirib sing ja masi makhoi control to biragadi ai jukesu haijaroi dabne adubo adu tawbunga ngamdraba makhoi thagalamaga thadang thagalamaga topa like ka share ga yamal ren khalaga dumain tawboin tawe ada comment birpudu da sigi wahai ji adu haigno adu comment kitang moin hanbi di phaiba hanbi daba anam boin tawe aduna hyang su handakse mayam khara amadi video kha thagalam khara amadi Mayaki Tasinamga YouTube to Tagachaba video actani, Adubu, Facebook, Ayabs, Yaldana, and Tagat, Piramakara, Ayana report of the Adogumba, video Kara, Facebook Sumatanda, automatically Kakalpayawe, Adugamokogi, Adugumba, Miga Yabi Aldana, copyright Yaldana, and the minor video Tagalam Singer, Facebook, Aina report of Matunda. I link a mamma, my ampere, Miami and then former men doing Hadu Matungena, I hang a sword of my report of Wodagi, Hadugum video cradi, Facebook, Kakat Krabani. Adu Kakat Krabam Batunda, Tagalimiba, Adugum account singer, Facebook, Matam Crass suspend Piba, Hadu mine Miami Yauriba. Adugumba suspend people, Anira Home Casus like the Mogi account, some we are oidini, Hadugum Mayama Labani. Aduna, I hang so Hijabani, I am the Hijari say atinate video do Tagat Pigano Haidan Hijari, Tagat Kahargasu, Haki, Ayaba, Hypetajo Hangamu, Haidan Hijabani. Madam de Takapaya, the Bible, my am lady, I give videos, I give videos at Tomamba, my am Suhen Kambirabani. I be the entertainment of video Martinati. Sing Kitang Mariana Yaba, Ayamba Oi Haitare, Community go Garamo, Adam Karadum Yawanina, Maduna Ayaba Lorga. Haibiramu, Tagat Kai Targasu, Aduda Tagapia, the Baduma, Kanaraga, Adumino and Tobio, Ayab Yaldan Tobigano, Ayab Yaldan Tobio Sindo, I report them Tojaragani, Haidana, Hijari, Madugin Tawaro Vigano, Aduna video, Ayamba, Facebook, the Tagat Piriba Singja, Kupira Eki Matungina, Exalocopatum Yai, Adumu Madumuxo Toning de Quilam Domsiki now Actani, I give videos, Tagat Piriba Sing the Pana Kanzaraga Tagasabang Actani. Have the Sigi video says Mrs. PBI, may am the Kani Kalaga Tagalpan as you Kangje. Adugum Tagapi singing a morum the Yam Taganing by Inasu. Adumupu, Kaminda, Huilamdam, Sigi, meeting the control over the Kitan Wabanina, and my Tagapigano, I YouTube to the end, come in Pirapase, I Pazana, Adum, Adumai Yenga, Karimata, Mam Yawe, come in Karantarku, Mam Yawe. Adu automatically YouTube Madum Katapang, Agi, Hana. Wahi Singjaina Tamjan Gravani. Siguma Harapa Singas Mine Catalo. Siguma Harapa Singas Sitola, no automatically setting me am Yauri, YouTube Kina, Aduma, Harga Tambang Actani, Aduna, control Torga Labani,
aduna mayamsu nuaitab tawbigano adu video do ya yawtan thagat pigano haidan haijari adu thagat ki hai taragasu hana pau phobiramu haidan haijari koi isilina waktani mayamda message pinning ebudo adu aisu khangjai adumakpu ayab yawga tawminasi haidan haijari loina ngasi video aina thagat sage tawjari bje khoigi Inkhol gi mong amadi makhal laibani haibadi koina Inkhol ama laire Inkhol sida khoi jum saraga laiduine ahal laman singna sarambadi khoi leibi yauri Inkhol pharagadi yam phabu oi Inkhol phatragadi phataba kaya ama leibi yawi thajaba sina tongamba moire ahal singna thamamudune ine thamjari bise thajaba singna ai videos mi yembiu thajadebe singna videos skip torso dum kesu kai de haidana haijari Inkhol ge mong matau sida akhoi gi Inkhol je mai ge masak matau mayam yauri ba ai lari ki mateng khaga lojage mayam ahambada hairibse samu namda taba Inkhol amagi saruk makha nongchup santhong amadi kaubru la jingromda wangkhatpa makhalbu samu namda taba haina kawi haibadi Inkhol amagi saruk sida akhoi makha ne nongchup ne santhong ne amadi kaubru la jingrom sida tongkhatpa haibane wangkhatpa haibadi adom saisina tongba adubu kai kaw haiba matamda samu namda taba kawi asiguma makhal gi Inkhol yum sadun lairabadi lan thum marangkai oijo oithok phangi nungai yaifai punsi nungsangba masa masu darana la yami asiguma makhal gi Inkhol asi aphaba makhal gi Inkhol ni sumai harami aduga ani subasina thingu namda taba hai thingu namda taba ji akhoi thingu je pe yengbam tumda thingu je manam je managan je tongi dana adugi phibam da lakadoini kamain hai ga haiba matamda Inkhol amagi mayai gi sarungna wangkhalaga nompok makha nongchup awang hairiba maikei marimak asina nemthaba Inkhol gi mawongbu thingu namda taba kawi asiguma makhal gi Inkhol asidi makhal khudingi miyoina yum saduna laibada fai asigumba Inkhol da laiba mi aduna thauna fai nungai yai fai amadi lanthum marangkai aphaba makhal gi Inkhol ni sumai harami mathangi sina hingchaba lamda taba lam hingchaba lamda taba Inkhol gi nopok mairam amadi chingkhai hariba maikesing asigi sarukta nemthaba Inkhol gi mawongbu hingchaba lamda taba haina kawi asiguma makhal gi Inkhol da yum chaduna leiba fatte lanthom changde machanipa sa sanna singba asi ananangi haibadi Inkhol gi nongpok khoi gi nomi tholopa maikesi nongpok haine ko nongpok mairam amadi chingkhai hariba maikesing asida nemthaba haitare somda nemthagragadi adugumba Inkhol do hingchaba lamda taba kawi haire aduga mathangda hairibsina lin gi namda taba lin Inkhol gi mayung nompok nongchup ki sarung sangba makha amadi awangi maikeidana tunglaga mayaina kutak tawba makhal gi Inkhol bu lin gi namda taba kawi haibadi nongpok nomi tholopa maikeje siga makha nongpok te nomi thole nongchup lomja si jina sangba aduga makha ga awanga sina tenba aduga telga su mayai je amusu kutpa adubu lin gi namda taba kawi masigi ji kai haiga bamtanda asiguma makhal gi Inkhol da yum sadun leiba mi adudi pungning nungaite asi ananangi matu macha mang bathui amadi khongthang khudingi yeknaba chakhatli asiguma makhal gi Inkhol da leiba fatte sumai harami aduga sigi Inkhol singja masida Inkhol gi apha fatta khudam changdam yengba Inkhol ama laire Inkhol je masigi apha fatta khudam je kamaini yenge je thaini ge hal singna kamaini yengange habdo mayamda haijege ahamda harami se uwa uri hidak langthak marang kain hoba laite manaba laihau senba makhal gi Inkhol da yum sadun lairabadi khwaidigi hena phai lanthum awat pa laite nungai yaifa punsi nungsang na pali aduga laikrak chatpa saru leiba laisau sauba amadi atong akut naiba Inkhol di kaidongaida yum saduna lairoidabani haibadi Inkhol je laikrak chatlaba aduga saru gumba thengnaraba ko aduga laisau sauba asiguma Inkhol dadi kaidongaida lairunu hai akut atong su yam naiba asigumba makhal gi Inkhol da yum saduna lairabadi lanthum mangi punsi teli awana kya nangi laikrak chatpa mafam da lairabadi asi ana thui laihau leitaba mafam da laibadi lan mangi saru sayang leiba mafam da lairabadi matam leiba khibikta awa ana nangi
ꯑꯗꯨꯒ ꯑꯀꯨꯠ ꯑꯇꯣꯡ ꯇꯧꯕ ꯃꯐꯝꯗ ꯂꯩꯔꯒꯅ ꯌꯦꯛꯅꯕ ꯆꯥꯎꯈꯠꯂꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯁꯤ ꯊꯥꯏꯅꯒꯤ ꯑꯍꯜꯁꯤꯡꯅ ꯍꯥꯏꯔꯝꯕꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯅꯗꯤ ꯊꯥꯖꯕ ꯊꯥꯖꯗꯕ ꯌꯥꯝ ꯍꯥꯏ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯕꯨ ꯑꯍꯟꯁꯤꯡꯅ ꯍꯥꯏꯔꯝꯕꯅꯤ ꯑꯍꯟꯁꯤꯡꯗꯨꯒꯤ ꯆꯥꯗꯥ ꯅꯧꯗꯥꯅꯤ ꯑꯩꯈꯣꯏꯁꯦ ꯀꯌꯥꯝ ꯆꯨꯝꯕ ꯆꯨꯝꯗꯕ ꯑꯗꯨꯗꯤ ꯏꯁꯥ ꯏꯁꯥꯗ ꯊꯣꯛꯑꯒ ꯑꯗꯨꯝ ꯈꯪꯉꯒꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤꯁꯦ ꯅꯝꯕꯔ ꯀꯩꯅꯣꯗ ꯍꯥꯏꯔꯛꯏꯁꯦ ꯃꯊꯪꯒꯤꯁꯦ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯡꯗꯝ ꯑꯃ ꯌꯦꯡꯗꯣꯏꯅꯦ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯈꯨꯗꯨꯞ ꯑꯃ ꯁꯥꯡꯕ ꯈꯨꯗꯨꯞ ꯑꯃ ꯄꯥꯛꯄ ꯈꯨꯗꯨꯞ ꯑꯃ ꯂꯨꯕ ꯀꯣꯝ ꯑꯃ ꯇꯧꯊꯣꯛꯀꯅꯤ ꯍꯥꯏꯗꯤ ꯏꯪꯈꯣꯜꯁꯦ ꯀꯌꯥꯝ ꯐꯩ ꯐꯠꯇꯦꯁꯦ ꯃꯁꯤ ꯊꯥꯏꯅꯒꯤ ꯑꯍꯟꯁꯤꯡꯅ ꯀꯃꯥꯏꯅ ꯆꯥꯡ ꯌꯦꯡꯉꯝꯒꯦ ꯍꯥꯏꯕꯗꯨꯅꯤ ꯈꯨꯗꯨꯞ ꯑꯃ ꯁꯥꯡꯕ ꯈꯨꯗꯨꯞ ꯑꯃ ꯄꯥꯛꯄ ꯀꯣ ꯑꯗꯨꯒ ꯈꯨꯗꯨꯞ ꯑꯃ ꯂꯨꯕ ꯑꯗꯨꯒꯨꯝꯕ ꯂꯝ ꯑꯃ ꯇꯧꯊꯣꯛꯀꯗꯣꯏꯅꯤ ꯀꯣꯝ ꯑꯃ ꯇꯧꯊꯣꯛꯀꯗꯣꯏꯅꯤ ꯈꯨꯗꯨꯞ ꯑꯃ ꯁꯥꯡꯕ ꯇꯧꯊꯣꯛꯂꯤꯕ ꯀꯣꯝ ꯑꯗꯨꯒꯤ ꯇꯧꯊꯣꯛꯂꯤꯕ ꯂꯩꯕꯥꯛ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯀꯣꯝ ꯑꯗꯨꯗ ꯍꯥꯞꯆꯤꯟꯕ ꯀꯣꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯧꯖꯤꯛꯀꯤ ꯈꯨꯗꯨꯞ ꯑꯃ ꯁꯥꯡꯕ ꯈꯨꯗꯨꯞ ꯑꯃ ꯄꯥꯛꯄ ꯈꯨꯗꯨꯞ ꯑꯃ ꯂꯨꯕꯁꯦ ꯃꯁꯤꯒꯤ ꯂꯩꯕꯥꯛꯁꯦ ꯇꯧꯊꯣꯛꯂꯤꯕ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛ ꯇꯧꯊꯣꯛꯈꯤꯕ ꯂꯩꯕꯥꯛꯁꯤꯡꯁꯦ ꯍꯥꯞꯆꯤꯟꯕ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯩꯕꯥꯛꯁꯦ ꯍꯥꯞꯆꯤꯟꯕꯗ ꯇꯧꯊꯣꯛꯈꯤꯕ ꯐꯪꯉꯛꯈꯤꯕ ꯂꯩꯕꯥꯛꯁꯦ ꯃꯁꯤ ꯍꯥꯞꯆꯤꯜꯂꯛꯄ ꯃꯇꯝꯗ ꯂꯩꯕꯥꯛꯁꯦ ꯂꯦꯝꯃꯕ ꯍꯥꯏꯕꯗꯤ ꯁꯤꯗ ꯍꯥꯏꯔꯝꯃꯤꯁꯦ ꯐꯨꯟꯖꯤꯟꯕ ꯃꯇꯝꯗ ꯀꯣꯝ ꯑꯗꯨ ꯂꯩꯄꯥꯛꯅ ꯊꯜꯂꯒ ꯂꯦꯝꯂꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯂꯩꯕꯥꯛꯁꯤ ꯂꯦꯝꯃꯕ ꯍꯥꯞꯆꯤꯟꯈꯤꯕ ꯃꯇꯝꯗ ꯂꯩꯕꯥꯛꯁꯤ ꯂꯦꯝꯃꯒꯗꯤ ꯌꯥꯝ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯕꯗꯤ ꯃꯌꯥꯏ ꯑꯣꯏꯅ ꯐꯩ ꯑꯗꯨꯒ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯂꯩꯕꯥꯛꯁꯦ ꯋꯥꯠꯂꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯠꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯂꯩꯄꯥꯛ ꯋꯥꯠꯂꯕ ꯃꯐꯝ ꯑꯗꯨꯗ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯔꯕꯗꯤ ꯑꯋꯥ ꯑꯅꯥ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯉꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯍꯥꯏꯔꯤꯁꯦ ꯀꯃꯥꯏꯅ ꯆꯥꯡꯗꯝ ꯌꯦꯡꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯈꯨꯗꯨꯞ ꯑꯃ ꯁꯥꯡꯕ ꯈꯨꯗꯨꯞ ꯑꯃ ꯄꯥꯛꯄ ꯈꯨꯗꯨꯞ ꯑꯃ ꯂꯨꯕ ꯂꯩꯕꯥꯛꯁꯦ ꯇꯧꯊꯣꯛꯑꯒ ꯃꯁꯤꯗ ꯇꯧꯊꯣꯛꯂꯤꯕ ꯀꯣꯝ ꯑꯗꯨꯗ ꯏꯁꯤꯡ ꯍꯟꯅ ꯍꯟꯅ ꯍꯩꯗꯨꯅ ꯏꯁꯤꯡꯅ ꯄꯤꯛ ꯊꯜꯍꯟꯒꯅꯤ ꯍꯥꯏꯕ ꯀꯣꯝ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯃꯌꯦꯡ ꯇꯥꯗꯅ ꯂꯩꯔꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯌꯥꯝꯅ ꯊꯨꯅ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯏꯁꯤꯡ ꯑꯗꯨ ꯀꯪꯈ꯭ꯔꯕꯗꯤ ꯐꯠꯇꯦ ꯏꯁꯤꯡ ꯑꯗꯨꯅ ꯃꯌꯦꯡ ꯈꯪꯇꯥ ꯇꯥꯗ꯭ꯔꯕ ꯂꯣꯏꯅꯅ ꯇꯞꯅ ꯇꯞꯅ ꯀꯪꯊꯔꯛꯄ ꯃꯇꯝꯗ ꯌꯦꯠꯂꯣꯝꯗ ꯂꯩꯅ ꯂꯩꯅ ꯀꯪꯂꯕꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯩ ꯑꯗꯨꯒ ꯑꯣꯏꯔꯣꯝꯗ ꯂꯩꯅ ꯂꯩꯅ ꯀꯪꯂꯕꯗꯤ ꯐꯠꯇꯦ ꯑꯁꯤ ꯑꯅꯥ ꯊꯣꯛꯏ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯈꯨꯗꯨꯞ ꯑꯃ ꯁꯥꯡꯕ ꯈꯨꯗꯨꯞ ꯑꯃ ꯄꯥꯛꯄ ꯈꯨꯗꯨꯞ ꯑꯃ ꯂꯨꯕ ꯑꯗꯨꯒꯨꯝꯕ ꯀꯣꯝ ꯑꯃ ꯇꯧꯊꯣꯛꯄꯁꯦ ꯃꯁꯤꯗ ꯏꯁꯤꯡꯁꯦ ꯊꯟꯅ ꯍꯩꯕꯁꯤꯗ ꯇꯞꯅ ꯇꯞꯅ ꯃꯌꯦꯡ ꯇꯥꯕ ꯀꯌꯥ ꯇꯥꯒꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯐꯩ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯇꯥꯔꯒꯗꯤ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯇꯥꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡꯁꯦ ꯌꯦꯠꯂꯣꯝꯗ ꯂꯩꯔꯒ ꯇꯥꯈ꯭ꯔꯒꯗꯤ ꯑꯐꯕ ꯑꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯣꯏꯔꯣꯝꯗ ꯂꯩꯈ꯭ꯔꯒꯗꯤ ꯐꯠꯇꯦ ꯑꯅꯥ ꯑꯌꯦꯛ ꯑꯗꯨꯒ ꯑꯁꯤ ꯑꯅꯥ ꯅꯪꯉꯤ ꯍꯥꯏꯕꯅꯤ ꯃꯊꯪꯒꯤ ꯆꯥꯌꯦꯡꯁꯤꯁꯨ ꯍꯧꯖꯤꯛꯀꯤꯁꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯈꯨꯗꯨꯞ ꯑꯃ ꯁꯥꯡꯕ ꯈꯨꯗꯨꯞ ꯑꯃ ꯄꯥꯛꯄ ꯈꯨꯗꯨꯞ ꯑꯃ ꯂꯨꯕ ꯁꯨꯃꯥꯏꯅ ꯀꯣꯝꯁꯦ ꯇꯧꯔꯒ ꯀꯣꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯏꯁꯤꯡꯁꯦ ꯂꯦꯞꯇꯅ ꯍꯟꯅ ꯍꯟꯅ ꯍꯩꯒꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯊꯜꯍꯟꯅ ꯁꯨꯝ ꯍꯩꯕ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯁꯦ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄ ꯃꯇꯝꯁꯤꯗ ꯀꯣꯝ ꯑꯗꯨꯗ ꯏꯁꯤꯡ ꯇꯨꯡꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯌꯥꯝꯅ ꯐꯩ ꯏꯁꯤꯡ ꯇꯨꯡꯗꯨꯅ ꯂꯩꯔꯝꯗ꯭ꯔꯕꯁꯨ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯝꯃꯕꯗꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯐꯩ ꯑꯗꯨꯒ ꯂꯩꯀꯛ ꯆꯠꯇꯨꯅ ꯂꯩꯔꯝꯂꯕ ꯑꯗꯨꯗꯤ ꯐꯠꯇ꯭ꯔꯦ ꯏꯃꯨꯡ ꯃꯅꯨꯡ ꯃꯥꯡ ꯇꯥꯛꯏ ꯑꯗꯨꯒꯨꯝꯕ ꯌꯨꯝꯐꯝ ꯑꯗꯨꯗ ꯌꯨꯝ ꯁꯥꯗꯨꯅ ꯈꯛ ꯂꯩꯔꯣꯏꯗꯕꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯊꯥꯏꯅꯒꯤ ꯑꯍꯜꯁꯤꯡꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯅ ꯃꯥꯁꯦ ꯂꯝꯁꯦ ꯂꯩꯔꯒ ꯌꯨꯝ ꯁꯥꯗꯣꯔꯦ ꯌꯨꯝ ꯁꯥꯗ꯭ꯔꯤꯀꯥꯟ ꯃꯃꯥꯡꯁꯤꯗ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜꯁꯦ ꯃꯁꯤ ꯌꯨꯝ ꯁꯥꯕꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯐꯒꯗ꯭ꯔꯥ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯥꯡꯌꯦꯡ ꯑꯃꯁꯨ ꯌꯦꯡꯉꯝꯃꯤ ꯃꯃꯥꯡꯒꯤ ꯃꯇꯝꯒꯤ ꯑꯍꯜꯁꯤꯡꯅꯅꯤ ꯀꯔꯝꯅ ꯌꯦꯡꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯂꯝ ꯏꯪꯈꯣꯜꯁꯦ ꯃꯁꯤꯗ ꯁꯝꯄꯨ ꯈꯣꯏꯗꯣꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯁꯟ ꯇꯧꯔꯒ ꯈꯣꯏꯗꯣꯛꯄꯁꯦ ꯂꯧꯕꯨꯛꯇ ꯈꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯣꯏꯗꯣꯛꯀꯗꯣꯏꯅꯤ ꯈꯣꯏꯗꯣꯛꯄ ꯃꯇꯝꯗ ꯁꯤꯗ ꯂꯝꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯪꯕꯁꯤꯗ ꯎꯒꯨꯝꯕ ꯆꯔꯨ ꯋꯥꯏꯔꯨ ꯆꯦꯛ ꯎꯠ ꯅꯨꯡ ꯁꯔꯨ ꯑꯃꯗꯤ ꯂꯤꯟꯒꯨꯝꯕ ꯁꯤꯒꯨꯝꯕ ꯈꯔ ꯄꯤꯔꯤꯕ ꯐꯪꯕꯁꯤꯗ ꯎ ꯐꯪꯉꯒꯅ ꯀꯌꯥꯝ ꯐꯕ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒ ꯆꯦꯛ ꯐꯪꯉꯒꯗꯤ ꯆꯦꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯑꯗꯨꯝ ꯍꯥꯏꯅꯤ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯊꯣꯛꯂꯛꯇ ꯉꯥꯏꯔꯤꯅ ꯑꯗꯣ ꯁꯤꯒꯤꯁꯨ ꯃꯔꯝ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯔꯝꯃꯤꯕꯁꯦ ꯑꯗꯨꯒ ꯆꯔꯨ ꯋꯥꯏꯔꯨ ꯑꯗꯨꯒ ꯎꯠꯀꯨꯝꯕ ꯅꯨꯡꯒꯨꯝꯕ ꯁꯤ ꯀꯩ ꯍꯥꯏꯒꯦ ꯁꯤꯃꯒ ꯍꯥꯞꯆꯤꯟꯖꯔꯝꯒꯦ ꯑꯍꯥꯟꯕꯗ ꯍꯥꯏꯔꯤꯕꯁꯦ ꯎ ꯂꯩꯔꯝꯂꯕꯗꯤ ꯃꯩꯗꯒꯤ ꯑꯀꯤꯕ ꯐꯪꯉꯤ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯅꯪꯒꯜꯂꯤ ꯐꯠꯇꯦ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯅꯤꯁꯨꯕꯁꯦ ꯆꯦꯛ ꯊꯦꯡꯅꯔꯕꯗꯤ ꯂꯟ ꯊꯨꯝ ꯑꯣꯏꯖ ꯑꯣꯏꯊꯛ ꯐꯪꯉꯤ ꯐꯩ ꯆꯦꯛ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯆꯦꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯨꯝ ꯍꯥꯟꯅ ꯌꯨꯝ ꯁꯥꯔꯝꯕ ꯑꯣꯏꯗꯣꯏꯅꯤ ꯆꯦꯛꯅ ꯁꯥꯔꯝꯕ ꯌꯨꯝ ꯑꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯒꯅꯤ ꯆꯨꯝꯅꯒꯤ ꯑꯃ ꯎ ꯋꯥꯅ ꯁꯥꯕꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯇꯣꯏꯅ ꯑꯍꯟꯁꯤꯡ ꯍꯥꯏꯔꯝꯃꯤꯕꯁꯦ ꯆꯦꯛ ꯊꯦꯡꯅꯔꯕꯗꯤ ꯂꯟ ꯊꯨꯝ ꯑꯣꯏꯖ ꯑꯣꯏꯊꯛ ꯐꯪꯉꯤ ꯍꯥꯏ
ꯃꯔꯛꯊꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯉꯁꯤꯒꯤꯁꯦ ꯁꯥꯎꯟꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯂꯥꯡꯉꯦ ꯑꯗꯨꯅꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯁꯦ ꯍꯥꯏꯔꯝꯃꯤꯁꯦ ꯀꯔꯤꯒꯨꯝꯕ ꯎꯠꯀꯨꯝꯕ ꯃꯩꯇꯥꯜꯒꯨꯝꯕ ꯊꯦꯡꯅꯔꯕꯗꯤ ꯂꯟ ꯊꯨꯝ ꯃꯥꯡꯕ ꯑꯁꯤ ꯑꯅꯥꯅꯆꯤꯡꯕ ꯅꯪꯒꯜꯂꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯅꯨꯡ ꯊꯦꯡꯅꯔꯕꯗꯤ ꯅꯨꯡꯉꯥꯏ ꯂꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯔꯨ ꯊꯦꯡꯅꯔꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯇꯨꯝꯅ ꯃꯥꯡꯉꯤ ꯐꯠꯇꯦ ꯁꯔꯨ ꯊꯦꯡꯅꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯈꯤꯗꯕ ꯈꯣꯠꯈꯤꯗꯕ ꯑꯣꯏꯗꯣꯏꯅꯤ ꯏꯪꯈꯣꯜꯁꯤꯗ ꯑꯗꯨꯒꯨꯝꯕꯅꯤ ꯁꯥꯃꯛꯇ ꯑꯣꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯁꯤꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯒꯨꯝꯕ ꯁꯔꯨ ꯂꯩꯕꯁꯦ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯂꯤꯟ ꯊꯦꯡꯅꯔꯕꯗꯤ ꯂꯤꯟꯗꯒꯤ ꯑꯀꯤꯕ ꯅꯪꯉꯤ ꯐꯠꯇꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯌꯨꯝ ꯁꯥꯟꯅꯅꯕꯒꯤ ꯃꯈꯣꯡ ꯌꯨꯡꯅꯅꯕ ꯎꯈꯨꯜ ꯇꯧꯕꯗ ꯂꯩꯄꯥꯛ ꯃꯅꯨꯡꯗ ꯅꯨꯡ ꯊꯦꯡꯅꯔꯕꯗꯤ ꯁꯅꯥ ꯂꯨꯄꯥ ꯐꯪꯉꯤ ꯆꯦꯛ ꯊꯦꯡꯅꯔꯕꯗꯤ ꯃꯈꯜ ꯃꯈꯥ ꯑꯌꯥꯝꯕ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯐꯪꯉꯤ ꯄꯩꯁꯥ ꯊꯦꯡꯅꯔꯕꯗꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯅꯨꯡꯉꯥꯏꯕ ꯐꯪꯉꯤ ꯀꯣꯔꯤꯅꯆꯤꯡꯕ ꯙꯥꯇꯨꯒꯤ ꯃꯈꯜꯁꯤꯡ ꯊꯦꯡꯅꯔꯕꯗꯤ ꯇꯧꯔꯨꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯥꯎꯈꯠꯄ ꯐꯪꯉꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯥꯔꯣꯟꯒꯤ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯊꯥꯏ ꯑꯗꯨꯗ ꯑꯩꯅ ꯄꯨꯂꯞꯁꯤ ꯂꯧꯈꯠꯄ ꯉꯝꯃꯔꯣꯏꯅ ꯑꯩꯅ ꯆꯥꯎꯔꯥꯛꯄ ꯈꯔ ꯉꯁꯤ ꯑꯩꯅ ꯂꯧꯈꯠꯆꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯏꯪꯈꯣꯜꯁꯤꯗ ꯀꯔꯝꯕ ꯏꯪꯈꯣꯜꯅ ꯐꯕ ꯑꯣꯏꯒꯦ ꯏꯪꯈꯣꯜꯒꯤ ꯃꯑꯣꯡ ꯃꯔꯤꯜ ꯑꯗꯨꯒꯨꯝꯕ ꯑꯃ ꯍꯥꯏꯈꯔꯦ ꯑꯗꯨꯒ ꯏꯪꯈꯣꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯪꯈꯣꯜ ꯑꯩꯈꯣꯏꯒꯤ ꯁꯥꯃꯨ ꯅꯝꯗꯥ ꯇꯥꯕ ꯊꯤꯡꯒꯣꯜ ꯅꯝꯗꯥ ꯇꯥꯕ ꯍꯤꯡꯆꯥꯕ ꯂꯝꯗꯥ ꯇꯥꯕ ꯂꯤꯟꯒꯤ ꯅꯝꯗꯥ ꯇꯥꯕ ꯁꯨꯃꯥꯏꯅ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯏꯪꯈꯣꯜꯒꯤ ꯐꯠꯇꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯌꯦꯡꯕꯒꯤ ꯉꯁꯥꯏꯒꯤ ꯏꯪꯈꯣꯜꯗ ꯎ ꯋꯥ ꯍꯧꯕ ꯑꯃ ꯑꯗꯨꯒꯨꯝꯕꯒꯤ ꯈꯔ ꯌꯥꯎꯈ꯭ꯔꯦ ꯃꯁꯤꯗ ꯍꯥꯏꯔꯛꯏꯁꯦ ꯑꯗꯨꯒ ꯏꯪꯈꯣꯜꯒꯤ ꯁꯦ ꯆꯥꯡꯌꯦꯡ ꯌꯦꯡꯉꯒ ꯐꯩ ꯐꯠꯇꯦ ꯌꯦꯡꯕꯒꯤ ꯉꯁꯥꯏ ꯏꯁꯤꯡ ꯍꯩꯕ ꯈꯣꯠꯄꯒꯤ ꯈꯔ ꯑꯗꯨ ꯂꯧꯈꯠꯆꯕꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯩꯍꯥꯛꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝꯗ ꯀꯥꯟꯅꯒꯅꯤ ꯈꯜꯂꯒ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯃꯤꯇꯩ ꯌꯨꯝꯁꯥꯔꯣꯜ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯌꯥꯝꯅ ꯊꯥꯏ ꯑꯗꯣ ꯊꯥꯕꯃꯛꯅꯁꯨ ꯑꯩꯍꯥꯛꯅ ꯄꯨꯂꯞꯁꯦ ꯂꯧꯈꯠꯄ ꯉꯝꯖꯗꯕꯅꯤ ꯏꯪꯈꯣꯜꯒꯤ ꯃꯇꯥꯡꯁꯦ ꯍꯥꯟꯅ ꯂꯧꯈꯠꯆꯕꯅꯤ ꯃꯊꯪꯗꯁꯨ ꯃꯊꯪ ꯁꯤꯔꯤꯁꯇ ꯑꯗꯨꯝ ꯂꯥꯛꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝ ꯀꯥꯟꯅꯒꯅꯤ ꯈꯜꯂꯒ ꯑꯍꯥꯟꯕ ꯁ꯭ꯇꯦꯖ ꯌꯨꯝ ꯁꯥꯗ꯭ꯔꯤꯀꯥꯟ ꯃꯃꯥꯡꯁꯤ ꯏꯪꯈꯣꯜ ꯍꯥꯟꯅ ꯌꯦꯡꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤꯅꯤ ꯏꯪꯈꯣꯜꯒꯤ ꯂꯥꯏꯔꯝ ꯇꯤꯜꯂꯝꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨ ꯌꯨꯝꯁꯥꯔꯣꯟ ꯀꯃꯥꯏꯅ ꯇꯧꯕ ꯀꯥ ꯑꯃ ꯃꯌꯥꯝ ꯂꯩꯔꯤ ꯃꯁꯤꯁꯦ ꯌꯥꯝ ꯁꯥꯡꯉꯤ ꯂꯥꯏꯔꯤꯛꯇ ꯐꯖꯅ ꯂꯩꯔꯦ ꯃꯔꯝ ꯑꯁꯤꯅ ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯀꯥꯟꯅꯕ ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯤꯔꯕꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯚꯤꯗꯤꯑꯣꯁꯤ ꯃꯁꯤꯒꯤ ꯂꯤꯡꯛꯁꯦ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯅꯤꯡꯕ ꯑꯃ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯀꯟꯐꯥꯔꯝ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨ ꯅꯠꯇꯅ ꯚꯤꯗꯤꯑꯣ ꯍꯦꯛꯇ ꯈꯪꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯊꯥꯒꯠꯄꯤꯔꯝꯕ ꯂꯩꯔꯒꯗꯤ ꯃꯗꯨ ꯑꯩꯍꯥꯛꯅ ꯔꯤꯄꯣꯔꯠ ꯇꯧꯖꯒꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯨ ꯂꯧꯊꯣꯛꯆꯒꯅꯤ ꯑꯗꯨ ꯀꯣꯄꯤꯔꯥꯏꯠ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯗꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ